KRA na Kuki volunteer ama purubadagi cycle da irang thokre ngarang nongthel KRA gi cadre singna Kuki Village Defense Force ki cadre amana yu thaklaga miyam da katu karan tawi haibagi maralda faraga purubadagi cycle kaithel gi dukan sing thonglon bagaloina na nakalani gi marakta chauna ungkhana kre adum oina mak thawdok asigi matangda Kuki gi CSO sing amadi miyam gi mihu sing puna phamina duna wari sanabada yanaba purakpadagi nakal anina ungkhana ramba sing adu handokna kre hairi India lenga kasu agreement ki khudek pina khrabasu union territory ki demand handokpa laite haina su group na fongdokre mitai amadi Kuki zo fru ki marakta lairiba buffer zone adu lawthoktuna nakalani gi miyamna athingba yawduna satok sasin tawbagi ayaba Kuki zo council na pi khiba laite haina fongdoragi Haukiba tha sigi marida Ministry of Home Affairs amadi Kuki su group singa wari sanaduna makhadana jahi ama su extend tawkiba du thaganingai ni adubu suspension of operation gi khudek pina khrabasu Kuki zo miyam na taliba legislature yawa union territory gi demand adu KNO amadi UPF na handoka laite haina fongdurage United People Front UPF amadi Kuki National Organization KNO na puna khudek piduna thadrokba cherol amada Government of India Government of Manipur amadi KNO amasung UPF ki marakta tripartite dialogue chathaduna su agreement ki khudek pina khibadu lamdam asida ingtapa amasung political stability puraknabagi pandamda khudek pina khibani khudek pina ba aduda nauna sendok sadok khraba chana kanglon adugi madung ina leibak asigi leiriba constitution asigi makhada nakal ahungi marakta makhatana political settlement puraknabagi lambi amasu gyat pangamle haina fongdoragdi Manipur territorial integrity ki matangda KNO amadi UPF na joint statement thokduna thadoragli serol amana makhatan hai state asigi leiriba territorial integrity nastraga unilateral administrative yauna boundary nauna semdokpa sadokpa haibasi Indian constitution ki leiriba article 1.3 amasung 368 ki makhada parliament na paikhatpa thorangni masi ngambagi power piri haina supongdoki National Highway to Infal Dimapur lambi hangdokpagi matangda KNO amadi UPF na sengdokladuna hai National Highway to Infal Dimapur lambi kaidongaida Kuki zo miyamna thinjinba natraga blockade tawkiba leite Kangpokpi district phauduna chaliba National Highway to ga mari leinana Kuki zo council na fongdokliba wafam ase highway asida pusilagiba maruoiba postai pudok pusin tawbada Central Security Force na lokalagiba khujil thawrang aduda maruoina Kangpokpi gi miyamna sawanana ba appeal tawbane Mitai amadi Kuki zo fru ki marakda lairiba buffer zone adu lawthoktuna nakalani gi miyamna athingba yawdana chatok sachin tawbagi Kuki zo council na ayaba pikhiba leite ngasi lairiba buffer zone asi hanagi matawgum makhadana leikigani National Highway nga senbagi thabakti highway paring achida deploy tawriba security force amasung government of India na responsibility pugadabani hauji lairiba region asigi security amasung political landscape asibu Ikai kumnaba utuna leibak miyam amadi media singna lana ipau sandoktanaba honagadabani haina su fongdoragli Serol aduna makhata radun hai Kuki zo miyam na leibak asigi constitution gi makhada legislature yawa union territory gi dimanas lakadawriba tripartite political dialogue ta KNO amadi UPF na makhata na pukhatuna taksan khigani haina su fongdoragli Su agreement extend tawkiba yellow group miyangi apamagi mayoktani haina kokomina fongdokre Thasigi marida Government of India amadi Jinkuki armed narco terrorist group singa suspension of operations su agreement jahi ama makhatana sangdokle haina lawthokibadu Coordinating Committee on Manipur Integrity Kokomina condemn tawi tangka kayada hariba Jinkuki armed narco terrorist group sing asina terrorism amadi criminal goiba thabak tawong kaya chatharabasu Government of India na su agreement sangdokibasti lamdam sigi yelhom miyamgi apambagi mayoktani hariba khongthang asi India gi anti peoples oiba khongthang amani haina Kokomina fongdoragli Kokomina thadorokpa serol amada haukiba sahi lisingani kulhumdagi March 10 da matamdugi laingangna cabinet decision logduna Kuki singa matam kayagi mamangdagi su agreement tawnaduna lakibadu amato aina abrogate tawnabagi warep lawkiba su laikre haujik laiba president rulengak asigi makhada Kuki su group singa makhatana su extend tawbagi khudek pinakibase Manipur miyangi mihuna semba laingangna lawkiba decision adubu ikai khumnadabagi tawong amani Government of India gi anawa warep ase lamdam segi yelhom miyam amadi elected representatives singi mathakta undemocratic oiba khongthang ama chathabagi mami yamna chauna tare Jinkuki narco terrorist sing asiga Government of India ga su khudek pina kiba asina lamdam asida leiriba narco terrorism asibu Government of India na kari karama thawong lawduna madaw karamna thengnaribagi haibasi asoba wahang ama thoragli Isauna kilometer samaga tara sangba Indo-Pakistan ki ngamkai paring da saba sambal akai atoi thohan kre
Indo-Pakistan International Border की zero line manakta leiba kilometer 110 rom sangba ngamkhai paring gi sambalsing ising isauna akaya thoi thogan kre hairi Jammu and Kashmir amadi Punjab da chukiba kan manungna ngamkhai paring da ising isau thohanduna miyam da khudong chadaba mayong na haliba asigi mathakta ngamkhai paring gi sambal akaya thoi thokhan kibasina tungda akaya thoi thoklaba ngamkhai paring gi saruk sing asida infiltrators singna Lona yadaba maongda sangsilaknaba honarakadra haibagi mipainaba poknari adubu BSF nadi akaya toy thoklaba mafam singasi athuba matamda sendinaba hotnagani hairi Sairak sida ngamkhai paringi ising isaw asina mafam asigi tongan ba area da laiba BSF ki post maudra ising thunjin kre amasung border pillar kaya akaya toy thokre India romda khakda natana Pakistan da ngamkhai paringi isaw asina Pakistan gi Rangers sing makhugi post hadoktuna Safagadaba mafamda hongdongna kre BSF na tongan ba sector anida isaw leirabasu akai atoi thoklaba ngamphai paringi sambal khajin bagi thabak paikhatpa hawkre amasung ising thumjin khraba sambal gi saruk singda high alert tat lekre haidi Hanagi lengang na kulai pairaga miyandagi sel munba gunda singa su tawramliba karigino haina MPP na phongdokre Indian Security Force singa nongmada khut thanagi pasuna taba National Highway singa kulai pairaga miyandagi nam haduna sel munba gunda sing aduka suspension of operations su khudek pinabagi mathok tade hanagi lengak aduna su khudek pinakiba hawdoklam liba karigino hawdi laiba lengak asina su makata na khudek pinabagi mathok tade haina Manipur People's Party MPP gi President Soren Sangbam Broden phongdoragi thawdang pawmiga akhanana paw phawnabada wafam sing asi phongdokladuna mahangna makhatan hai maba lebak tagi sangthilakpa khulai paibe singa su tawnaram liba asi matau karam nano ground rule thogaiduna National Highway singda miyandagi sel muliba gunda sing aduga makhadana amuk khudek pinaragli basi India lengang na Sungtaw tawroy da bathabangni region asida laiba miyamgi apamagi mayoktani India lenga ki karigumba aronba agenda laibadagi tangai phadana khudek pina kribra makoi sing asidi su tawnaduna yoktuna thamgadabagi mathautade isu amo oina khanapam chuthokte Kanglon kaina lona yadaba mawongda sanglaktuna lebak asigi miyamda awaba piriba singase lebak asigi logi matung ina taktokhi kadabani haidi Prime Minister Narendra Modi ki khongchat Manipur miyamna kariso ehenba asa taruningai leite haiba wafam phongdokladuna makadana hai Assam Mizoram gi khongchata Manipur da su yausilaklamdrabadi phajaroi haiduna ngai hak yausilakpagi khongchani adusu maru ina Churchandpur da chatningbagi lakpagumani Home Minister Amit Shah na numit 15 gi manungda ingtapa hanjilagani hairamlaga tumina laikibagum Modi gi khongchat asida su malhalamlaga tumina laisin kini khali haudik free movement lehale hairiba asidi Modi gi khongchat ki maoinana ngai hak malhan bagumbani kuki militant singna su sign tawna haudrabadi Haba punba hatpa hauraklagadi kibadagi masa hinjanaba free movement yahale haina sign tawna hobani Modi hankraga hanagi phibamda amu hanjilakpasu yai oidaba ngangbada yamna mana ngangba haiba kukina free movement yare haibaga thajagadaba nate khara lairaga amuk mitaida nongmai kapsilakpasu tambang ngamba nate haina phongdoki